Aina yadaba mawongda mitop sangsilakpa matamda khangduna leithokloy Amit Shah. Narendra Modi government na aina yadaba mawongda laibak asida mitop sanglakpa matamda khangduna leithokpa tawroy amasung masigi akiba sidagi laibak asina ngakthokani haina Union Home Minister Amit Shah na ngarang phongdokre. Amit Shah na hai soingamba thokandaba Bharat haiba Prime Minister gi midyang aduda National Investigation Agency na International Human Trafficking ge makol mga thugay ke ngahan state tarada NIN na human trafficking ga mari leina na sathagiba operation aduda mini fuga mari faki ay na mahak na haike thiba humbagi operation adudi Tripura, Assam, West Bengal, Karnataka, Tamil Nadu, Telangana, Haryana, Rajasthan amasung Union Territory oiriba Jammu and Kashmir amadi Puducherry dani haike BJP na sakti pailaklabadi sahi mga da Chhattisgarh dage Naxalism muthat kanay Amit Shah. Union Home Minister Amit Shah na ngasi karigumba BJP na Chhattisgarh da sakti pailaklabadi sahi mga da state asidage Naxalism muthat kani haina phongdokre.